ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯄꯥꯃꯦꯜ ꯋꯥꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯕꯒꯤ ꯂꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯔꯣꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯔꯣꯍꯤꯠ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯗꯤ ꯉꯝꯖꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯋꯥꯏꯔꯒ ꯄꯥꯖꯩ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯑꯁꯨꯝ ꯋꯥꯏꯔꯒ ꯄꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯅꯣꯡꯃ ꯃꯃꯥꯅ ꯆꯩꯀꯣꯜ ꯆꯠꯂꯨꯔꯒ ꯐꯪꯖꯔꯛꯄ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯃꯟꯕꯗꯒꯤ ꯂꯩꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯑꯗꯣ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗꯥꯔꯗ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯅꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯉꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯨꯀꯥꯟꯗꯥꯔꯗꯨꯅ "ꯏꯕꯨꯡꯉꯣ, ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯩ, ꯃꯤꯅ ꯑꯃꯠꯇ ꯄꯥꯗ꯭ꯔꯤꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤꯅ ꯀꯣꯚꯔ ꯇꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯂꯛꯂꯝꯃꯤ꯫ "ꯎꯐꯨꯜꯒ ꯀꯥꯔꯦ ꯂꯥꯏꯔꯤꯛꯇꯣ꯫ ꯁꯦ ꯅꯪ ꯁꯤ ꯑꯣꯏꯅ ꯄꯥꯔꯣ, 2,000 ꯈꯛꯇꯅꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯣꯡꯅ 900ꯗ ꯄꯤꯔꯒꯦ"꯫ ꯃꯇꯝꯗꯨꯗ ꯔꯣꯍꯤꯠꯇꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 100 ꯈꯛꯇ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ "ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ" ꯍꯥꯏꯅ ꯑꯁꯨꯛꯄ ꯂꯝꯕꯤꯗꯨ ꯐꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯆꯪꯂꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯋꯥꯈꯜ ꯇꯧꯔꯦ꯫ ꯆꯦꯀꯣꯜꯗ ꯃꯥꯁꯨ ꯌꯥꯎꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯥꯁꯨ ꯆꯦꯀꯣꯜꯗ ꯌꯥꯎꯔꯦ꯫ ꯅꯨꯃꯤꯠ 2 ꯁꯨꯕ ꯀꯥꯟꯗ ꯄꯩꯁꯥꯗꯣ ꯁꯨꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏꯔꯤꯛ ꯂꯩꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯗꯨꯀꯥꯟ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯦ꯫ ꯗꯨꯀꯥꯟ ꯌꯧꯕ ꯀꯥꯟꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯧꯔꯦ, ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ "ꯃꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ, ꯍꯜꯂꯒꯦ" ꯍꯥꯏꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯨꯁꯨꯛ ꯃꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯔꯣꯍꯤꯠ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯥꯔ ꯑꯣꯏꯔꯝꯕꯗꯒꯤ ꯐꯔꯦ꯫ ꯔꯣꯍꯤꯠꯅ "ꯀꯥ, ꯑꯩꯗꯤ ꯈꯪꯉꯨꯔꯦꯍꯦ, ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯀꯥ ꯉꯥꯏꯔꯝꯕꯅꯤ"꯫ ꯗꯨꯀꯥꯟꯗꯥꯔ: "ꯑꯩ ꯑꯁꯣꯝꯒꯤ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯊꯤꯜꯂꯨꯕꯅꯦ, ꯅꯪ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯥꯛꯏꯕ꯭ꯔꯥ"꯫ ꯔꯣꯍꯤꯠ: "ꯑꯥꯎ ꯀꯀꯥ, ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯂꯩꯖꯔꯒꯦ, ꯄꯩꯁꯥ ꯁꯤꯗ ꯂꯩꯖꯔꯦ"꯫ ꯍꯣꯏ, ꯑꯗꯣ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ"꯫ ꯔꯣꯍꯤꯠꯅ: "ꯀꯩ ꯑꯣꯏꯔꯕꯅꯣ ꯀꯀꯥ"꯫ ꯗꯨꯀꯥꯟꯗꯥꯔ: "ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯪꯅ ꯄꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ ꯄꯦꯖ ꯑꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯊꯑꯣꯏꯗꯗꯨꯅ ꯌꯦꯡꯉꯨꯔꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ"꯫ ꯑꯗꯨꯒ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯀꯨꯞꯄꯝꯕ ꯐꯤ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯗ "ꯑꯁꯤꯕꯒꯤ ꯂꯥꯏꯔꯤ" ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯂꯥꯏꯔꯤꯛꯇꯣ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯃꯊꯟꯇ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯒ ꯑꯍꯥꯟꯕ ꯄꯦꯖ ꯑꯗꯨ ꯀꯥꯟꯊꯣꯛꯑꯒ ꯐꯥꯛꯇꯣꯛꯑꯒ ꯄꯥꯕ ꯍꯧꯔꯦ꯫ ꯑꯉꯛꯄꯅꯤ, ꯑꯀꯤꯕ ꯄꯤꯛꯆꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯚꯨꯠꯀꯤ ꯋꯥꯔꯤ, ꯑꯁꯤꯕꯒꯤ ꯋꯥꯔꯤ, ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ꯫ ꯃꯍꯥꯛ ꯄꯥꯕꯗ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯄꯥꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯍꯥꯏꯕ ꯑꯍꯥꯟꯕ ꯄꯦꯖ ꯑꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯝꯈꯤ꯫ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯄꯥꯈꯠꯅ ꯁꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯀꯦꯟꯗꯜꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯗꯨꯗꯤ MRP ₹15 only. Oh my god! Wow! Oh my god! Thanks all. mayang masigiti matang asida
ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯒꯤ ꯂꯥꯏꯔꯤꯛ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯂꯣꯏꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯀꯣꯃꯦꯗꯤ ꯋꯥꯔꯤꯅꯤ. ꯅꯍꯥꯟꯈꯩ ꯃꯃꯥꯡꯗ ꯑꯀꯤꯕ ꯋꯥꯔꯤ ꯁꯨꯝ ꯍꯥꯞꯄꯗꯨꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯃꯦꯗꯤ ꯃꯔꯛꯇ ꯍꯥꯞꯆꯕꯅꯤ. ꯃꯌꯥꯝꯅ ꯁꯤꯗ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ.